ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯊꯥꯖꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯖꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ. ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯍꯥꯞꯆꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ. ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯃ ꯐꯥꯎ ꯃꯥꯁꯦ ꯂꯥꯛꯄ ꯂꯦꯞꯈꯤꯗ꯭ꯔꯦ. ꯑꯌꯨꯛꯇꯒꯤ ꯂꯥꯛꯄꯗꯨꯅ ꯑꯍꯤꯡ ꯐꯥꯎꯕ ꯑꯗꯨꯝ ꯑꯩꯕꯨ ꯁꯪꯗꯨꯅ ꯂꯩꯈꯤ. ꯑꯩꯁꯨ ꯑꯗꯨꯝ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯤ. ꯑꯗꯨꯕꯨ ꯋꯥꯈꯟꯗ ꯀꯔꯤꯝꯇ ꯈꯟꯖꯤꯜꯂꯨꯗꯦ. ꯂꯥꯛꯂꯤꯕꯒꯤ ꯂꯥꯛꯂꯤꯕ ꯑꯗꯨꯝ ꯂꯥꯛꯂꯤꯁꯤꯕꯨ ꯈꯟꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩ. ꯃꯅꯥꯛꯇ ꯐꯥꯎ ꯆꯪꯗꯦ. ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯩꯅꯕ ꯄꯩꯁꯥ ꯈꯔꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦ. ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯦꯆꯦꯁꯨ ꯐꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯝꯃꯤ. ꯃꯇꯝꯁꯤꯗ ꯆꯦꯆꯦꯁꯦ ꯅꯨꯄꯥ ꯈꯪꯅꯩ. ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯑꯩꯅ ꯈꯜꯂꯦ, ꯆꯦꯆꯦꯗꯒꯤ ꯐꯣꯟꯁꯦ ꯂꯧꯔꯒ ꯃꯉꯣꯟꯗ ꯇꯧꯒꯦ. ꯆꯦꯆꯦꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯇꯝꯂꯒ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯤ. ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯄꯪꯕ ꯍꯥꯏꯗꯨꯅꯤ. ꯑꯩꯅ ꯃꯉꯣꯟꯗ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ. ꯃꯥꯅꯁꯨ ꯅꯨꯡꯁꯤꯌꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯅꯣꯏꯁꯤꯗ ꯑꯗꯨꯝ ꯂꯥꯛꯏꯁꯦ. ꯅꯪꯕꯨ ꯁꯪꯂꯤꯕꯁꯦ ꯃꯤꯅ ꯅꯪꯁꯦ ꯑꯣꯏꯈꯤꯅꯤ ꯈꯟꯕꯒꯤ ꯁꯪꯂꯤꯕꯅꯤ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯍꯣꯏꯅꯗꯤ ꯃꯍꯥꯛꯁꯦ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥ ꯑꯩꯈꯣꯏꯗ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯄꯨꯄꯨꯅ ꯌꯥꯝ ꯊꯤꯅꯁꯨ ꯆꯩꯈꯤ. ꯑꯗꯨꯒ ꯈꯨꯄꯥꯛꯅꯐꯥꯎ ꯊꯥꯈꯤ. ꯃꯗꯨꯗ ꯃꯥꯅ ꯍꯥꯏ, ꯅꯈꯣꯏꯒꯤ ꯅꯁꯨ ꯅꯨꯄꯤꯁꯦ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯐꯨꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯅ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯁꯦ ꯍꯥꯏꯗꯣꯛꯂꯝꯗꯦ. ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯅꯕꯗ ꯍꯣꯠꯅꯈ꯭ꯔꯦ. ꯃꯥꯅ ꯐꯣꯟ ꯂꯩꯅꯕ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨꯁꯨ ꯀꯀꯥꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ. ꯂꯩꯇꯕꯗꯒꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯈ꯭ꯔꯦ. ꯂꯩꯕ ꯐꯪꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯕꯨ ꯀꯀꯥꯅ ꯑꯌꯨꯛ ꯑꯃ ꯇꯝꯊꯤꯅ ꯐꯨꯏ. ꯃꯔꯝꯗꯤ ꯑꯩꯅ ꯄꯨꯄꯨ ꯍꯣꯏꯒ ꯂꯩꯕꯗ ꯄꯨꯄꯨ ꯕꯣꯕꯣꯛ ꯂꯩꯇ꯭ꯔꯤꯉꯩ ꯀꯀꯥꯅ ꯀꯩꯒꯨꯝꯕ ꯃꯥ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄꯨꯄꯨ ꯂꯥꯛꯂꯒ ꯑꯣꯏꯅ ꯄꯣꯠꯁꯛꯇꯣ ꯂꯧ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯀꯀꯥꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯐꯨꯏ. ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯦ ꯅꯕꯨꯛꯇꯤ ꯌꯥꯝ ꯐꯠꯇꯕꯅꯤ. ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯌꯥꯗꯕꯅꯤ. ꯑꯗꯨꯅ ꯍꯥꯠꯂꯒꯦ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯐꯥꯔꯤꯕ ꯕꯦꯜꯗꯣ ꯂꯧꯊꯣꯛꯑꯒ ꯑꯩꯕꯨ ꯐꯨꯕꯤꯈꯤ. ꯃꯇꯝꯗꯨꯗ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯂꯥꯛꯑꯒ ꯂꯩꯕ ꯃꯇꯝꯅꯤ. ꯃꯍꯥꯛꯁꯨ ꯈꯪꯉꯦ ꯑꯩꯕꯨ ꯐꯨꯏ ꯍꯥꯏꯕꯁꯦ. ꯑꯩꯅꯁꯨ ꯃꯥ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯦ. ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯒꯦ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏꯕ ꯃꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯐꯨꯔꯕꯅꯤꯅ ꯏꯁꯥꯗ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯐꯥꯎꯖꯩ. ꯑꯗꯨꯕꯨ ꯀꯀꯥꯗꯣ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯄꯨꯄꯨ ꯂꯩꯇꯕ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯅ ꯀꯞꯂꯤꯉꯩꯗ ꯃꯥꯅ ꯑꯁꯨꯝ ꯊꯦꯝꯕꯤꯔꯝꯃꯤ. ꯑꯉꯥꯡ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ. ꯏꯃꯥꯅ ꯅꯪꯕꯨ ꯄꯨꯔꯛꯑꯣ. ꯅꯪꯒꯤ ꯊꯣꯡꯖꯦꯜ ꯂꯥꯎꯅ ꯐꯥꯠꯂꯤ. ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯃꯥꯔꯕꯣꯜꯁꯨ ꯁꯥꯟꯅꯕ ꯐꯪꯂꯅꯤ. ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯅ ꯍꯥꯏ. ꯑꯗꯨꯕꯨ ꯑꯄꯪꯕꯒꯤ ꯍꯧꯅꯕꯤ ꯑꯩꯁꯨ ꯀꯩ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ. ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯣꯏꯅꯦ ꯃꯁꯤꯅ ꯐꯔꯅꯤ. ꯁꯤꯗꯗꯤ ꯅꯤꯡꯕꯁꯨ ꯊꯨꯡꯗꯦ. ꯑꯗꯨꯒ ꯁꯥꯟꯅꯕꯁꯨ ꯇꯣꯏꯅ ꯐꯪꯗꯦ. ꯆꯥꯅꯤꯡꯕꯁꯨ ꯆꯥꯕ ꯐꯪꯗꯦ. ꯃꯈꯣꯏꯗ ꯀꯩꯒꯨꯝꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯩ ꯆꯞ ꯅꯨꯡꯅ ꯂꯦꯞꯄꯦ. ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ, ꯅꯨꯄꯥꯗ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ. ꯃꯔꯤ ꯃꯇꯥꯁꯨ ꯑꯣꯏꯕꯗꯨꯗ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯆꯠꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯄꯨꯄꯨ ꯍꯣꯏ ꯀꯀꯥ ꯍꯣꯏꯅ ꯇꯥꯟꯅꯔꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯦ. ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯉꯥꯡ ꯑꯁꯦ ꯀꯩꯗꯧꯕꯩ ꯄꯨꯔꯛꯏꯅꯣ? ꯑꯁꯨꯛ ꯄꯤꯛꯂꯤꯕꯤ ꯃꯥꯅ ꯀꯩ ꯈꯪꯗꯣꯏꯅꯣ? ꯅꯪꯅ ꯇꯧꯔꯛꯂꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯁꯦ ꯊꯤꯟꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯅꯪꯕꯨ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ?
hꯧꯖꯤꯛꯄꯨ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ? ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯂꯥꯛꯑꯣ ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ, ꯀꯀꯥꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯅꯤ, ꯍꯧꯖꯤꯛꯁꯨ ꯀꯀꯥ ꯍꯣꯏ ꯄꯨꯄꯨ ꯍꯣꯏꯅ ꯇꯥꯟꯅꯍꯧꯕꯅꯤ, ꯃꯥꯅꯁꯨ ꯃꯣꯏꯗ ꯂꯩꯔꯗꯤ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯐꯪꯉꯅꯤ, ꯂꯨꯅꯁꯨ ꯇꯧꯕꯤꯅꯤ ꯍꯥꯏꯔꯒ ꯄꯨꯔꯛꯏꯅꯤ, ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯌꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ, ꯃꯌꯥꯝꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯣ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯔꯒ ꯃꯥꯟꯅꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯒꯗ꯭ꯔꯥ? ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ? ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯇꯧꯕꯈꯩꯗꯣ ꯌꯥꯕ ꯉꯝꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯒꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯄꯪꯕ ꯋꯥꯈꯜꯅꯤꯅ ꯁꯠ ꯈꯨꯝꯗꯣꯛꯈꯤ, ꯀꯀꯥꯅ ꯐꯨꯗꯣꯏ ꯁꯔꯨꯛ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯣꯏ ꯌꯥꯔꯒꯦ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯗꯨꯅꯁꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯕꯨ ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯑꯩꯅ ꯆꯥꯔꯛꯏ ꯏꯃꯥ ꯍꯥꯏꯔꯒ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯀꯥꯏꯗ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯑꯩꯒ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯆꯪꯂꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯅ ꯇꯟ ꯂꯩꯗꯨꯅ ꯄꯨꯔꯛꯑꯒ ꯑꯩꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯏ, ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯨꯗꯕꯒꯤ ꯆꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯄꯣꯠꯁꯦꯝ ꯇꯧꯕ ꯑꯣꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯅꯕ ꯍꯥꯏꯅ ꯌꯨꯝꯗꯁꯨ ꯄꯥꯎ ꯍꯟꯕꯁꯨ ꯆꯠꯂꯝꯗꯦ꯫ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯀꯀꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯨꯄꯥꯁꯤꯒ ꯀꯀꯥꯒ ꯅꯝꯕꯔ ꯈꯪꯅꯕꯒꯤ ꯃꯉꯣꯟꯗ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯗ ꯀꯀꯥꯅ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯦ, ꯀꯩ ꯈꯜꯂꯤꯅꯣ ꯅꯣꯏꯒꯤꯁꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩ, ꯆꯥꯛ ꯊꯣꯡꯕ, ꯏꯃꯨꯡ ꯋꯥꯏ ꯁꯤꯠ ꯁꯦꯡꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯕꯗꯣ ꯑꯩꯅ ꯇꯥꯏ, ꯑꯗꯨꯕꯨ ꯑꯩ ꯀꯩꯝ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯃꯥꯗꯨꯅ ꯏꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯀꯀꯥꯗꯨꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯈꯣ, ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯈꯣꯏꯗ ꯂꯥꯛꯑꯔꯣꯏ, ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯐꯪꯂꯔꯣꯏ, ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ, ꯕ꯭ꯂꯨ ꯍꯤꯜ ꯇꯣꯡꯂꯒ ꯆꯠꯂꯦ, ꯅꯈꯣꯏꯁꯨ ꯑꯩꯕꯨ ꯁꯤꯈ꯭ꯔꯦ ꯈꯜꯂꯣ, ꯑꯩꯁꯨ ꯅꯈꯣꯏꯕꯨ ꯁꯤꯈ꯭ꯔꯦ ꯈꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯃꯥꯁꯤꯅ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯋꯥꯍꯩꯁꯤꯡꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯑꯉꯥꯡꯅꯤ ꯈꯟꯗꯈꯩ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ, ꯄꯨꯟꯁꯤꯒꯤ ꯆꯪꯍꯜꯂꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯃꯥꯗꯨꯒꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ, ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁꯣꯏꯈꯤꯗ꯭ꯔꯥ ꯗꯁꯥ ꯇꯥꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯑꯩꯅ ꯆꯍꯤ 19, 20 ꯆꯪꯉꯛꯄ ꯃꯇꯝꯅꯤ, 2014ꯒꯤ ꯖꯨꯂꯥꯏ ꯊꯥ꯫ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯄꯗꯣ ꯑꯗꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯊꯥ ꯈꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕ ꯆꯥ, ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯇꯧꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯝꯕꯤꯒꯅꯤ? ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯪꯊꯔꯨꯕ ꯊꯃꯣꯏꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯑꯩꯕꯨ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯈꯤ꯫ ꯑꯗꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯍꯔꯥꯎꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯩꯒꯤꯅ ꯏꯅꯦꯝꯄꯣꯛꯁꯦ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯃꯗꯤ ꯑꯍꯟꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯍꯦꯛꯇ ꯄꯤꯕꯤ꯫ ꯌꯦꯡꯉꯨꯁꯦ, ꯃꯧ ꯑꯃꯅꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯋꯥꯏ ꯁꯤꯠ ꯁꯦꯡꯕ ꯑꯁꯤꯐꯥꯎ ꯍꯩꯇꯦ, ꯁꯤ ꯌꯦꯡꯉꯣ, ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯃꯧꯁꯤꯡꯗꯣ ꯁꯨꯃꯥꯏ ꯇꯧꯕ꯭ꯔꯥ? ꯃꯧ ꯅꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯒꯦ? ꯈꯤꯇ ꯇꯥꯛꯄꯤꯔꯝꯃꯨ ꯑꯁꯤꯒꯤ ꯂꯝꯆꯥꯁꯤꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯠꯇꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯍꯦꯛꯇ ꯄꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯁꯨꯔꯛꯂꯕ ꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯐꯃꯨꯡ ꯄꯨꯜꯂꯦ, ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯃꯗ ꯆꯠꯃꯤꯟꯅꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯊꯥ ꯂꯦꯞꯄꯦ, ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯩ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯁꯦ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯍꯦꯟꯕ ꯄꯥꯝꯂꯛꯑꯦ,
ꯐꯣꯟꯗ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯛꯑꯦ ꯑꯩꯗꯤ ꯄꯪꯖꯕꯅꯤꯅ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯖꯔꯝꯗꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯄꯤꯗꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯏꯈꯠꯂꯒ ꯈꯪꯂꯨꯔꯦ ꯑꯩꯅ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯒ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯗꯥ ꯂꯩꯕ꯭ꯔꯣ ꯍꯪꯉꯛꯑꯦ ꯑꯩꯅ ꯗꯥ ꯆꯧꯕꯗꯤ ꯂꯩꯇꯦ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯤꯗꯨꯗꯗꯤ ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯕ ꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯕꯨ ꯅꯨꯄꯥꯁꯤꯒꯤ ꯃꯆꯟꯅꯤ ꯈꯟꯕ ꯖꯥꯠꯅꯤ ꯃꯌꯥꯝ ꯑꯩꯅ ꯅꯨꯄꯥꯁꯤꯗ ꯗꯥ ꯆꯧꯕ ꯀꯧꯔꯤꯁꯦ ꯏꯅꯦꯝꯄꯣꯛꯅ ꯀꯧ ꯍꯥꯏꯕꯗꯒꯤ ꯀꯧꯈꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩ ꯈꯪꯍꯟꯗꯅ ꯃꯥꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯝꯃꯤ ꯃꯌꯥꯝ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯂꯛꯄ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯏꯄꯥꯝꯁꯨ ꯆꯪꯅꯗꯕꯅꯤꯅ ꯑꯩꯒꯤ ꯋꯥꯀꯠꯐꯝ ꯀꯅꯥꯗꯁꯨ ꯂꯩꯇꯦ ꯏꯊꯟꯗ ꯑꯗꯨꯃꯛ ꯀꯞꯆꯩ ꯏꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯕꯁꯨ ꯅꯨꯄꯥꯅꯤ 10ꯒꯤ ꯃꯄꯨꯅꯤ ꯀꯣꯏꯖꯁꯅꯨ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯆꯪꯗꯨꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯆꯩꯅꯤꯡꯕ ꯆꯩ ꯇꯧꯗꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯍꯜꯂꯦ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯈꯔ ꯍꯜꯂꯦ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯤ ꯑꯣꯠꯄꯁꯦ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯂꯨꯅꯁꯨ ꯈꯟꯕꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯏ ꯑꯩꯒꯤ ꯏꯇꯦꯡꯁꯨ ꯌꯥꯝꯅ ꯇꯧꯕꯤ ꯃꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯣꯟꯅ ꯆꯩꯔꯕꯁꯨ ꯏꯆꯟꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥ ꯍꯥꯏꯕꯤ ꯏꯅꯝꯃꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯥꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩꯇꯦꯅ ꯇꯧꯔꯤꯔꯥ ꯍꯥꯏꯅꯐꯥꯎ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤ ꯅꯪꯅ ꯀꯩ ꯈꯟꯒꯦ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯑꯩꯁꯨ ꯏꯄꯥ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝ ꯀꯞꯂꯝꯃꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯇꯝꯗꯨꯗ ꯏꯆꯥ ꯑꯄꯤꯛꯄꯁꯤꯗ ꯑꯗꯨꯝ ꯇꯥꯏꯅꯕꯤ ꯐꯨꯕꯤ ꯏꯆꯥ ꯑꯗꯨꯗ ꯐꯨꯆꯩ ꯍꯥꯏꯗꯨꯅꯁꯨ ꯃꯅꯥꯎꯄꯥꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯕꯤ ꯆꯩꯕꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯅꯤꯡꯉꯩ ꯑꯩꯅ ꯀꯞꯄ ꯋꯥꯕꯗꯣ ꯀꯔꯤꯝ ꯈꯪꯂꯝꯗꯦ ꯑꯩꯒ ꯁꯥꯎꯅꯗꯨꯅ ꯈꯠꯅꯔꯕꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯕꯨꯅ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯊꯝꯕꯤ ꯑꯗꯨꯒ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ ꯏꯅꯦꯝꯄꯣꯛꯅꯁꯨ ꯑꯎꯟꯄꯣꯠ ꯑꯔꯪ ꯑꯔꯥꯛꯇ ꯄꯥꯝꯂꯛꯇꯨꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯔꯛꯑꯝꯃꯤ ꯃꯆꯥ ꯄꯣꯛꯄ ꯐꯥꯎ ꯗꯣꯛꯇꯔꯗ ꯁꯦꯜ ꯇꯤꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯦ ꯆꯦꯡ ꯈꯔꯪ ꯂꯥꯎꯕꯗꯨꯒ ꯊꯨꯝ ꯈꯔ ꯆꯥꯏꯔꯒ ꯑꯩꯕꯨ ꯄꯤꯖꯕꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯛꯄꯒꯤ ꯑꯩꯕꯨ ꯃꯌꯨꯝꯗꯐꯥꯎ ꯊꯝꯅꯤꯡꯗ꯭ꯔꯦ ꯏꯄꯥꯝ ꯆꯪꯗꯕꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯑꯩꯕꯨ ꯑꯄꯪ ꯁꯤꯔꯒ ꯑꯩꯕꯨ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯅꯪꯒꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯅ ꯅꯪꯅ ꯋꯥꯖꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯤ ꯁꯣꯏꯗꯅ ꯆꯣꯡꯊꯣꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯖꯤꯂꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯅ ꯊꯤꯜꯂꯝꯃꯤ ꯑꯩꯁꯨ ꯑꯁꯨꯛ ꯋꯥꯅ ꯂꯩꯗꯧ ꯁꯔꯨꯛ ꯌꯨꯝꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗ ꯂꯩꯖꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯆꯠꯂꯦ ꯑꯩꯕꯨ ꯃꯈꯣꯏꯅ ꯖꯤꯂꯥꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯏ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤ ꯍꯨꯏꯒꯤ ꯇꯥꯏꯞꯇꯅꯦ ꯑꯃꯨꯛꯁꯨ ꯇꯥꯟꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯧꯁꯤꯟꯕ ꯑꯁꯨꯝꯅ ꯑꯩꯕꯨ ꯑꯄꯪ ꯂꯧꯁꯤꯡ ꯇꯥꯛꯄꯤꯈꯤ ꯐꯠꯇ ꯂꯧꯁꯤꯡꯁꯨ ꯑꯣꯏꯍꯟꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯑꯃꯨꯛꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯃꯨꯛꯁꯨ ꯑꯣꯏ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯐꯪꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯂꯩꯔꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯗꯨꯝ ꯑꯩꯅ ꯄꯨꯟꯅ ꯇꯧꯖꯩ ꯏꯪꯈꯣꯜ ꯂꯧ ꯁꯨꯔꯝꯗꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯅ ꯑꯃꯨꯛ ꯂꯩ ꯑꯗꯨꯒ ꯂꯧꯁꯤꯡ ꯀꯥꯔꯕ ꯐꯥꯏꯔꯦꯜ ꯑꯝꯇ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯄꯤꯖꯩ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯔꯧꯁꯨ ꯌꯥꯝꯅ ꯇꯜꯂꯦ ꯁꯨꯅꯤꯡꯗꯕ ꯃꯤꯔꯝ ꯑꯣꯏꯅ ꯂꯩꯍꯟꯕꯅ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯄꯤꯖꯕꯤꯕꯗꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯁꯨ ꯆꯦꯟꯕꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯋꯥꯏ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯇꯁꯦꯡꯅ ꯋꯥꯏ
ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯅ ꯏꯁꯤꯟꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕꯤ ꯏꯅꯥꯛ ꯈꯨꯟꯕꯤ ꯃꯔꯝ ꯃꯊꯨꯝ ꯄꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯍꯜꯂꯦ꯫ ꯑꯩꯕꯨꯗꯤ ꯈꯪꯍꯟꯗꯦ꯫ ꯃꯃꯥꯁꯤꯅ ꯃꯣꯕꯥꯏꯜꯒꯤ ꯔꯤꯆꯥꯔꯖꯀ ꯍꯥꯞꯂꯒ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ꯫ ꯑꯗꯨꯗ ꯑꯩꯅ ꯗꯥꯁꯣꯕꯥ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯤꯁꯤꯅ ꯌꯦꯡꯗ ꯌꯦꯡꯖꯔꯨꯕꯅꯤ, ꯈꯨꯠꯅꯒ ꯄꯥꯏꯔꯨꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯅ ꯆꯪꯁꯤꯜꯂꯛꯑꯒ ꯐꯣꯟꯗꯣ ꯑꯗꯨꯝꯃ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯐꯨꯕꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯒ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯇꯊꯤ ꯇꯊꯤ ꯉꯥꯡꯕꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯀꯞꯄꯒ ꯗꯥꯁꯣꯕꯥ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ, ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤꯒꯤ ꯐꯣꯟꯁꯤꯗ ꯅꯃꯤꯠ ꯌꯦꯡꯂꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯗ ꯑꯩꯅ ꯑꯩ ꯈꯪꯗꯤꯌꯦ, ꯐꯣꯟ ꯂꯥꯛꯄ ꯈꯛꯅꯦ, ꯄꯥꯏꯈꯠꯂꯨꯗꯦ ꯍꯥꯏꯕꯗ ꯃꯃꯥꯗꯨꯅ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯉꯥꯡꯒꯤ ꯐꯣꯟꯅꯦ ꯍꯥꯏꯔꯗꯤ ꯌꯦꯡꯗ꯭ꯔꯁꯨ ꯀꯣꯛꯇꯣꯛꯄ ꯀꯩꯗꯧꯒꯦ, ꯅꯨꯄꯥꯅꯦ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯃꯃꯨꯛ ꯂꯩꯕꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯑꯩꯕు ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯂꯣꯟꯅ ꯄꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯏꯃꯥꯡꯗ ꯐꯣꯡꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅ ꯂꯦꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ, ꯑꯩꯕꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯑꯃꯈꯛ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯊꯝꯕꯤ꯫ ꯏꯀꯨꯕꯣꯛꯇꯤ ꯏꯅꯦꯝꯄꯣꯛꯀꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ, ꯅꯨꯄꯤꯅ ꯇꯥꯜꯂꯒ ꯆꯥꯕ ꯑꯣꯏꯕꯒꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯅꯕ ꯂꯧꯕꯨꯛꯇꯒꯤ ꯁꯟꯊꯤ ꯈꯨꯝꯕ ꯆꯠꯂꯦ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯒꯤ ꯃꯔꯛꯇ ꯅꯧꯔꯤꯕꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯁꯟꯊꯤ ꯕꯣꯔꯥꯗꯣ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯃꯨꯛ ꯁꯟꯊꯤ ꯆꯩ ꯁꯥꯔꯒ ꯀꯪꯅꯕ ꯐꯧꯗꯣꯛꯑꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯂꯦ, ꯈꯨꯜꯂ ꯈꯨꯜꯂꯒ ꯑꯗꯨꯝ ꯆꯥꯛꯇꯣ ꯊꯣꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯊꯥꯞꯄ ꯂꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯨꯏꯅ ꯂꯥꯛꯇꯦ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯈꯥꯡꯂꯤ꯫ ꯃꯥꯗꯤ ꯃꯗꯣ ꯎꯕꯤꯕꯒꯤ ꯃꯍꯨꯠ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯃ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯩꯕꯨꯗꯤ ꯀꯩꯝ ꯍꯪꯕꯤꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯆꯩꯐꯨꯈꯥꯡ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯆꯥꯛꯁꯨ ꯄꯤꯖꯕꯤꯗꯦ꯫ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯑꯌꯨꯛꯇ ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯝꯂꯝꯗꯦ꯫ ꯑꯩꯁꯨ ꯋꯥꯔꯕꯅꯤꯅ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯃꯌꯥꯝ ꯏꯆꯥ ꯑꯄꯤꯛꯄꯁꯨ ꯆꯦꯟꯕꯒꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛꯇ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯈꯤꯗꯦ꯫ ꯅꯪ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ, ꯀꯔꯝ ꯇꯧꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯤꯅꯕ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯁꯤꯔꯒꯦꯕꯣ ꯈꯟꯈꯤ꯫ ꯀꯌꯥꯔꯛ ꯊꯧꯔꯤ ꯌꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯈꯟꯕ ꯃꯇꯝꯗ ꯁꯤꯕ ꯉꯝꯗꯅ ꯍꯤꯡꯕꯗ ꯇꯥꯔꯦ꯫ ꯃꯌꯥꯝ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯊꯥ 9 ꯆꯪꯂꯛꯄ ꯃꯇꯝꯗꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯒ ꯃꯃꯥꯒ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯗꯤ ꯏꯄꯪ ꯄꯪꯖꯕꯅꯤꯅ ꯆꯝꯅꯗ ꯈꯟꯗꯣꯛꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯔꯥꯡ ꯄꯨꯔꯥꯡꯁꯨ ꯀꯩꯝꯇ ꯈꯪꯂꯝꯗꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇꯕꯩ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯔꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯑꯁꯨꯝꯅꯅꯤ꯫ ꯏꯃꯥ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯦ, ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤꯅꯕ ꯇꯧꯒꯅꯤ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯣꯡꯊꯥꯡꯁꯨ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯕꯗꯅꯥꯝ ꯑꯃ ꯁꯤꯖꯤꯜꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯏꯃꯥ ꯑꯩꯁꯦ ꯅꯨꯄꯤ ꯂꯩ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯅꯤ꯫ ꯃꯌꯥꯝꯕꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯊꯤ꯫ ꯅꯣꯡꯃꯩꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯝꯂꯒ ꯅꯨꯄꯤꯗꯣ ꯄꯨꯗ ꯌꯥꯔꯣꯏ, ꯅꯨꯄꯤ ꯂꯧꯔꯗꯤ ꯅꯌꯨꯝꯗ ꯊꯝꯃꯨ ꯍꯥꯏ꯫ ꯑꯗꯨꯅ ꯏꯃꯥ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯄꯨꯔꯛꯑꯗꯤ ꯊꯥꯖ ꯂꯩꯕꯅꯤꯅ ꯌꯥꯔꯣꯏꯗꯣꯔꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ? ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ, ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯄꯥ ꯆꯥꯅꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯨꯏ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯋꯥꯔꯤꯗ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯃꯛ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯩ ꯇꯥꯈ꯭ꯔꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥ ꯈꯟꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯐꯤ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯩꯁꯨ ꯀꯩꯝ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯨꯀꯪ ꯈꯜꯂꯨꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯆꯩꯕꯤ, ꯏꯁꯧꯁꯨ ꯑꯗꯨꯝ ꯂꯥꯡꯉꯤ꯫ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯩ ꯀꯩꯝ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯄꯨꯛꯅꯤꯡꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ, ꯂꯣꯟꯅꯁꯨ ꯀꯞꯄꯦ꯫ ꯆꯥꯛ ꯄꯤꯖꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯋꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯑꯩꯕꯨ ꯉꯥꯡꯂꯤꯕꯗꯣ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯉꯁꯥꯏ ꯌꯥꯝ ꯀꯞꯈꯤꯕꯒꯤ ꯀꯣꯛꯁꯦ ꯍꯥꯏꯒꯠꯄ ꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ, ꯃꯤꯠꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯞꯅ ꯀꯞꯅ ꯐꯤꯔꯣꯜ ꯃꯌꯥꯝꯁꯨ ꯁꯨꯈꯤꯕꯒꯤ ꯏꯁꯥꯁꯦ ꯋꯥꯗꯨꯅ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯟꯅꯨꯄꯤꯗ ꯑꯩꯅ, "ꯏꯕꯦꯝꯃ, ꯏꯅꯝꯃꯁꯦ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ, ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯕꯤꯌꯨꯕ" ꯍꯥꯏꯗꯨꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯈ꯭ꯔꯦ꯫ ꯑꯩꯗꯤ ꯋꯥꯃꯟꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯈꯜꯁꯦ ꯈꯟꯕ ꯍꯧꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯣ, ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯁꯨ ꯄꯟꯅ ꯆꯩꯕꯗꯣ, ꯑꯗꯨꯒ ꯑꯩꯅ ꯇꯥꯕꯗ ꯋꯥꯔꯕ ꯆꯤꯟ ꯌꯥ ꯀꯦꯟꯗꯧꯕ ꯉꯥꯛꯇ ꯍꯥꯏꯕꯗꯨꯗ ꯑꯩ ꯌꯥꯝ ꯀꯞꯄꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯅꯥꯎꯄꯥꯗꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ, "ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ, ꯅꯪꯅ ꯀꯞꯂꯤꯗꯣ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯁꯨ "ꯀꯩꯝ ꯇꯧꯗꯦꯗ, ꯁꯨꯝ ꯀꯣꯛꯁꯦ ꯆꯤꯛꯑꯦ, ꯑꯗꯨꯗ ꯍꯤꯞꯂꯤꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ, ꯏꯅꯥꯎꯄꯥꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯅꯣꯡꯃꯇ ꯏꯇꯩꯃ ꯍꯥꯏꯕꯗꯒꯤ ꯃꯃꯤꯠꯅꯐꯥꯎ ꯌꯦꯡꯈꯤꯗꯦ꯫ ꯏꯅꯥꯎꯄꯥꯁꯤꯃꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯥꯅ ꯆꯍꯤꯗ ꯍꯜꯂꯕꯁꯨ ꯑꯩꯕꯨ ꯃꯃꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯒ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯈꯤ꯫ ꯑꯩꯅ ꯍꯪꯂꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯃꯥꯏꯗꯣ ꯑꯩꯒꯤ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ, "ꯏꯇꯩꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯗ" ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯞꯄꯦ꯫ ꯇꯥꯂꯛꯇꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯪꯂꯛꯑꯦ꯫ ꯊꯣꯡꯁꯨ ꯑꯗꯨꯝ ꯍꯥꯡꯕꯅꯤꯅ ꯃꯅꯤꯟ ꯃꯁꯣꯟ ꯇꯥꯍꯟꯗꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯑꯒ ꯏꯐꯤꯡ ꯐꯤꯡꯅ, "ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯦ?" ꯍꯥꯏꯗꯨꯅ ꯌꯥꯝ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯁꯨ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯌꯥꯝ, ꯃꯇꯥꯡ ꯑꯁꯦ ꯑꯩ ꯋꯥꯔꯤꯁꯦ ꯏꯕ ꯉꯝꯗ꯭ꯔꯦ꯫ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ ꯊꯦꯡꯅꯔꯛꯂꯕꯁꯨ, ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ, ꯑꯁꯨꯝꯅ ꯋꯥꯕ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯣ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯇꯧꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯅꯥꯎꯄꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯀꯞꯂꯒ ꯑꯩꯕꯨꯅ ꯇꯥꯍꯩꯗ꯭ꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗ ꯊꯝꯕꯤꯔꯝꯃꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯂꯛꯇ ꯑꯗꯨꯃꯛ ꯆꯜꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝꯗꯣ ꯇꯥꯕ ꯃꯇꯝꯗ ꯏꯅꯥꯎꯄꯥ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯎꯄꯨ ꯃꯤꯡꯁꯦꯟ ꯊꯨꯒꯥꯏꯕꯒꯤ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯁꯤꯒꯦꯅ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ, "ꯅꯪꯁꯨ ꯏꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ, ꯅꯪ ꯁꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯥ ꯁꯤꯕ ꯑꯃ ꯇꯧꯔꯅꯤ, ꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯟꯗꯕ ꯑꯁꯦꯡꯕ ꯑꯣꯏꯕꯅꯤꯅ ꯏꯅꯥꯎꯄꯥꯗꯣ ꯇꯥꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯡ ꯑꯄꯤꯛꯄꯗꯣ ꯄꯣꯠꯁꯤꯜꯂꯒ, ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯒꯤ ꯃꯇꯝꯅꯤ, ꯐꯤ ꯑꯃꯅ ꯀꯣꯟꯕꯤꯔꯒ, "ꯉꯥꯏꯈꯣ, ꯏꯇꯩꯃꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ" ꯍꯥꯏꯗꯨꯅ ꯏꯅꯥꯎꯄꯥꯗꯣ ꯇꯥꯟꯅꯖꯩ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯅ ꯀꯨꯝꯈ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯕꯣꯕꯣꯛ ꯑꯄꯣꯛꯄꯤꯗꯣ ꯅꯦꯅꯦ ꯍꯣꯏꯗ ꯈꯨꯗꯛꯇ ꯆꯠꯂꯒ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯃꯧ ꯅꯁꯨꯗꯣ ꯁꯦꯟ ꯄꯩꯁꯥ ꯑꯣꯏꯅ 50,000, ꯑꯗꯨꯒ ꯂꯧꯒꯤ ꯄꯇꯥꯒ ꯄꯨꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯣ ꯊꯦꯝꯅꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯆꯠꯂꯒ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯕꯨꯁꯨ ꯌꯥꯝ ꯐꯨꯕꯤꯈꯤ꯫ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝ ꯎꯕꯤꯈꯤ꯫ ꯑꯍꯤꯡ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯈꯨꯠ ꯂꯣꯟꯖꯗꯨꯅ ꯍꯥꯏꯖꯈꯤ, "ꯑꯩ ꯂꯥꯟꯗꯕꯅꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯊꯣꯡ ꯉꯥꯛꯅꯕ ꯆꯩꯗꯨꯅ ꯀꯟꯕꯤꯈꯤ꯫ ꯃꯃꯥꯁꯤꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯣ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯅꯕꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝ ꯈꯪꯂꯛꯇꯨꯅ ꯋꯥꯍꯪ ꯇꯧꯔꯕꯗꯤ
Nang nataimana nangbo moitem tawduna pubani. Aibu magi nupa oinaba silini haina hairau ko ibungo haiduna harami. Aigi kado thangnabanina aisu loina tai. Madu taba matamda ai penana kaplami. Adubu inapado aduna yaramde. Ima itaimase aigidi imamakni khalibani. Anghangni haiduna nakoina mabu oningba mongdo opinai bibase ai yengba ngamde. Ima magi marang karino sumaina aigi izat khongawna drasu ifa phajana itaimada tasogi punsi kanbiyu habada karigi yaroi. Itaima adu hangna pusim pipa nate mabu kana leite haiduna mafam sanghandre intopire matagum kaishu tawba ngamlaro haina nakoina mabu tawribase. Ima aikhoigisu isan yauri makhoisu sumaina thoklo haininga leite. Ima nang yam phapmande haidana serami. Nami adugi nongalaga bobo amadi mamdong korami. Makhoisu adugi wahang pahong torami. Aidi thona phana songthoe. Makhoidi songthopa ngamdre. Wasak bibada agi asoibada haiba ngamkhite. Aidi wasae aduda mamtonsu khangle. Wari se akhoina lanmani haiba badanam tawnaba sinbani haibase mayek sengna tae. Mayam ai makhoigi yum mayaiduda khutum tasinduna suru naiduna sap tawrame. Ishada pendaba sauningbagi sakmanbaini. Adudagi bobo hoi laaga wa hainabadagi makhoigi yumthangnariba miyosingsi tarami. Makhoisu loina sangle. Wari se aina hobadagi loi phawli thokliba thodoktugi aduga taraba tungda makhoinasu mama apa amadi aigi nupada yamna ngange. Adubu mayam aigi magi punsi waridi numit aduna aroiba oikhre. Aina thoklamdai matamduda aigi nupase aibu konduna thamoi kaina kapkhe. Aina wonda langkhre nangaibu amta ngakpiyo. Aina lana thanguba khongthangna aigi punsise mangwa tari khanbege ai nangbu mirai khibani. Nangaibu amta ngakpiyo please haiduna makutlonaraga kapse. Aduba aisu mayamangda khongawna khrabanina mabu ngakpiba ngamdre. Ngakpifamsu thokte haina khale. Masagi ta khanduna naujarbi aigi punsise lama khangda mahanbibani. Adum oinamak ai aroibo oina aina si lamai amada asumna irame. Dasawa ai nangbu ngakpiba ngamlaroi. Aibu ngakpiyo nangna aibu thamoi sengna nungsibiramlabadi ngasi aina punsi lekha tana manglibase manglamdabasu yai. Aduba aidi apangmini angawbini isam samjabi aigi wakhana lamba phangnutraba thodok kya ngasidi mitmangda thohanbire. Ai nangbu saude warabasu tawde maramdi panglabi aigi thamoina samna mi khudimakpusu aigi thamoigum oiramgani khalubagi irani. Adubu dasawa aigi punsina lekha takhrabasu ut oina tungkhrabasu nangi punsidadi nungaya phana panbo oyuko. Adubu nangna aigi damakta kitang khanbiramlabadi aibu singnaduna lawbiraga mahanbibagi mahut isa singsa leitringai aibu hatokpirambada kai kaiba leige. Adubu phare punamakse namtha oirabasu nangna aibu nungsi sagano. Nangi khobam nungda aibu sangkhrabasu aigi panglabi thamoi sinadi nangbu aigi ipuroba amani khanna thamoi sengna nungsijakhibani. Nangi damakta nungsiba ipamlamdam amadi ima baba saklabi kyabu thadoklaga nangi damakta thawaise kathokhibani. Aduga hojikna nangi nanung lengkhrabatung waba yaba waminaraga aibu ima ipa leite kanasu ude khangde matagum aina puba ngamlaroidaba polum ama ikok takta thongapire. Badanamgi saitheng phangduna hanba tareko. Chaina kya phanglabasu badanamgi saina sidi khama ngambagi pangando leitre. Ai hinglubagi kanabasu leitre dasawa. Adubunang aigi phagi yumanda phangjakhiba karisu khangjadriba nawa pikliba isa anisha matik chabi mamado pusimbiraga nawu phana yohanbiyu. Aidi mama oibagi matik charamdre lamja sara oikibana isa singbu
mapung phana nakomba phangloidore. Isagi sangjafam panthungpham khangdraba lambisida makhoibu pusimba ai pamdre. Mara laitra thawai anisina mama kauba phangdabagi awabado thengnaba tarido. Adubu aigi punsi marendi asmana tahambinuko dasauba. Delaba wahai kharasina ma aigi waridi aduma loisinkhre. Bobona ibu puraga lae. Aina khale phanam aina sumlabasu akhangba kharana aibu lande khanglabasu makhoina pamdraba yumduda ai amohana laira haina khanki. Bobona ibu puraga lae. Ai makhoidagi phizet ama phau purakte pamsu pamde maramde asuk sauraba aigi punsise mahambiraga makhoigi sanalupa paisa kharaduna aigi mangkraba punsido hanjilakpa yakhidra aigi izato halakhidra hala aroidaba posak amagidamang sanalupa paisado laudabani pamdabani mangwagi mangba loikrasanu tumkrasanu punsise khanana adum tholae aduga boboki nakta lei matam khra leraga makhoi aibu tatana haijaba laami hanjinabagi wa hainaba lakpani adubu aina yade amuhana changlaroi khanbagi yadabani asona numitra ani shuba numida magi nukshibi nupi edo puraga lae haba pau takhi madu taba matamda aigi thamoise mase takhi adubu mi mangdadi kaisumda khandaba saduna awaba maithongdo losilaga khangki thamoi kanba sakhre nupi amada puraso engonda haijaba lakpadi lepte aigi lekaida mari matada thiduna question selame amuta hanjinjage aita singna magi mafamda langkhre angang anido mamaga laimina hanjage haiduna lakpa lepte matamsida popu hoi kaka hoina so aibu inthopiri changhalamde aduna yakhide khangde magi lefamda hainaru sidari lakano haiki masigi maramdi popu kaka hoidasu aiga hanjinanabagi wa haiba lakpagini adugi matu kaka hoi popu hoina aisa changhanbire lekagi ise singdi mayum pandre aigi sisesu pandribanina ai lekai duda thokpa phawngam khide ikaibana sijaning basu phawki adubo isa ithanda sijabadi ngamjadabanina amadi aigi mapu aibu sembiriba mahanasu athingba pibiramana ai sibangamdana hingribani masini myam aigi haukraba kawngamdraba thodokya punsida awaba thengnakhibagi wari kharadang mayamda aigi thamoida umsaknaduna leibada kharada oirasu kokpa ngamgadra khanuna phongdoksabani soikiba lankiba yarbasu dolabini khanuna ngakpiyo aduga wari asibu pathokpiriba sebusu hana hana thagasari haiduna habire asigi damaktasu aina sombu thagatpa phongdoksari matam supada miyamgi seba phangduna punsi nungsangna leibe oibiyu loinena tabiriba miyambasu thagasari aduga channel asibusu subscribe tobiyu amadi like share tobiyu haijari aduga nerte ainasu inawi tungi punsidasu ingna tapna nusinaba punsi maren ama purakpa oirasanu patang asida wari asi miyamda tahanjaba loijare aroibada miyam puna ampu ikoknono khurumjari.